Manaonupa Women Development UC Club ani samna laga thokse ngasi gi banasida chokka chaba thokjare aduga Sangai gi sina mayam so yawi Sangai palam adugu ngasi standard of ki tamo Landhoni Landhoni gi masa Manaonupa suran joina akhoida ain ngai biu aduga ai nang kayam khangage kaina khudom bising chimdera mama machan mayam sida tawrambagi magi nature dugumba discipline jawdabadu akhoi nungai jade masi media ke thong thamjari mingdom thabiro athopom rina devi mana masih lo pada lale lale na singdo layo me adu khudom missing din pa thak do du sa to kam project kyang wi maning lekai hangi ming singa kham kuma adu akhoi gi standard of higher secondary school gi akhoi gi boarding gi mahero bisnana leki daga mari lena na akhoi JSC thangai banna karupa ngasi gi manipur pumba gi banasida aku kyang wi kulona ragasu standard of ka leiriba kulona ba ani langdaba na di kyang wi gi praja imai ben adu chini nok singna tangai phadaba tanpham masida ekoi satra sing aduga mahiru singge laik tama phangakre haibagi wakalon aduga asum balanglang gin puthona bagi laibe ihusida ekoi ju tangai phadaba saru khradi yapam thui haidana ekoi telubsu tena chakara matungda mayam thonarapani adubu ekoi na sigumba protest sama yamna kanna torungi police na ekoi bu kanna masigum protest asi sumaina yaubi gano kopi gano matai da tobi haidana leiri cheruksida standard of ki gate tagi ekoi gi school ekoi gi kyang wei maning lekai gi headmaster woriba ekoi gi oja loken aduga magi Manaonupa KYPC gi president oina leiriba ekoi longjam suranjoy ani na thola kanda nangji tangai phadana phulona ri ni ekoi gi nangna tawi nang phawuna sumaina yaromi je ekoi je kamaina khange habado nangna kai khangdino gaina aingoda ekoi gi yamna khudumina singnar kanda toromba adu ai tangai phadana ai ju kakabu respect tokjabani adubu phulona bani yumdagi yang pada standard wasi uri bani masida ekoi ju tangai phadaba satra sing khalakanda ngasi jawpum thopra hana ngakang ju yorpun ha kanda mana nang larik laichu adu toba da toba gaina yamna matong chadaba miyoibagi wakalon chendaba hojik lairiba situation jibu makoi khaktana control togni habi wakalama phawrambuduni ngasi gi khoi Manipur gi miyamda ekoina masigumba miyoi singche control tomina je habi wakhanje media gi thongde thamjari ima